Leibak asida narolda kanglon kaina changsilakpa khudingma Government of India na masak khangdokpada natana amata watana maramda Halhankhigani khongthang asi paikhatpada henna khudong chanaba Bangladesh amasung Pakistan gi border da Smart Border Project launch tawragani haina Union Home Minister Amit Shah na phongdokhre ngasi pangthokhiba Rustamji Memorial Lecture da wafam asi phongdokladuna mahakna makhatana hai kanglon kaina leibak asida changsilakpa singna leibak asigi demography da ahongba amata lakhaloi adubo asigumba conspiracy sing asi BSF na thingadabani Ministry of Home Affairs na hiram asigi matangda kupna khanakhre amade border protection grid finalize tawbagi tangkak adu naksilakle athuba matamda Bangladesh amasung Pakistan border da Smart Border Project launch tawbaga loinana Bangladesh amasung Pakistan gi border asi kanglon kaina mitop chathok chasin tawba ngamhandanaba honaragani haina mahakna phongdokhi Union Home Minister Amit Shah na makhatana hai mitop changlakpa mapung phana thingnaba athuba matamda high power demography mission ama lauthoklagani karigumba mission asi changsinba haukrabadi kanglon kaina mitop toina changlakpa maphamsing BSF ta takpa ngamlagani haina mahakna phongdokhi